Eviction nanglaba awaching reserve forest area da khundaramba khunjasing gi oiba thaurang ama paikhatnabagi damak chief minister na thazaba pirakle haina amokokna phongdorokli Ngasi Manipur ki tongan ba mafam kya da su hufumapa lak suba van mahotsav pangthokre chingi district ki ihan hanbo in state ki thakta hufumapan suba van mahotsav akru district ta pangthokki Langai gi mityeng makada nongpok sanjenbam khunau da state asigi ahanba reverse osmosis aro ising khunja sing da pithakpa ahanba khul oiba ngamre Amasong mapandagi pusilakpa nga yonbada thamlamba athingba du komthokle adubu naungna pusilakpa nga singdi taste tawdriba fawba fazinduna thamgani haina health directorate ki director K Razona phongdorokli Mayam bukuram zariya dom yang beru impact news ni prime time Manipuri news bulletin dai khaidam jentazin hauji pungja si fawge morba pausing mayam da pizari Logi wangmada reserve forest da khundaba khul khudingmak amatta chithadana laingak na eviction tawgani haina Manipur ge chief minister N Biren na all Manipur Muslim organization coordinating committee amokok ki mihut singh da khangalakle hairi loinana reserve forest da khundaba mafam sing takhaiba da yaukraba ketri bengun gi awaching da khundaba khunja sing gi oiba thaurang ama paikhatnabagi damak amokok amasung chief minister ga ngarang Yana cherol ama inabadagi amokokna Manipur pumbada kaukhiba total shutdown adu handokle haina amokokna phongdokre Hiramasga mari leinana hatada leiba amokoki office ta paumi singa unaba madalub asigi president SM Jalal na hai amokok amasung masiga mari leinaba CSO singi miyoi kunga nipan na saba mihut kangbu amaga ngarang chief minister ga unabada inakhiba yana cherol gi matung ina awaching gi khunja singi oiba thaurang ama leingak na paikhatnaba mifam aduda saruk yakhiba CSO singa nimit mangani gi matung da chief minister ga amuk hana unanaba haina yanakhi SM Jalal na makhata na hai reserve forest Kanbadagi di miyoibagi punsi amadi hingbagi hak kanbana henna lumfam thoi maramaduna India ki citizen nama oina lainga ki fangpham thokpa khudingmak fangliba khunja singbu mayum makai leitaba mi ohen danaba laingak na thorang ama sembiba mathau tai haiki hiramasigi matangda haukiba April 10 da amokoki mihut kangbu singa chief minister ga unabada khunja singge pukning soktanaba hotnage haina chief minister na phongdorakhiba wafam laiki haina su singdor hairi Masagi homeless haibadu oirabanina landless oirabanina makhoi gi damakta nena tagadaba India gi citizen amoina khoi Manipur gi yelhomi praja amoina khoi government ki maikai dagi tangai phadana tawpham thokpa thabak sing adu madu within 5 days gi manungda kari tawa yabage haibadu gi arrangement nama khoi lokhatkani aduga loinana mangani si suba numita amokok amasung civil society organization sing amuk hanna punna faminaraga final oiba waroi silamagi agreement taunaba haiba wafam sida akoi both side na dumaina yanagre Universal Friendship Organization UFO gi nomai chingching khong da leiba top khongnang makhong branch pu laingak na lam khopchin basing takthokpada yaukhibaga mari leina na ngasi UFO kadangban branch langol da pau gi mifam ama pangthokre mifam adu da organization asigi general secretary Mainam Muriba Maitei Khangan bana loop asi umang yokhatpa sa hataba environment yokhatpa da pukning changba loop amani loop asi gi lairaba thomi sing na sel khaigat na duna sariba sanglen sing asi makhata na lainga ki thaurang sing na manghan biganu haina lainga ki pukning chingselakli eviction asiga mari laina na compensation pibagi khongthang laklagadi UFO top khongnang makhong branch ki sanglen asi atopu mafam amada saba yanaba mityeng changbiu haina su mahakna makhata na phongdoraki panbayai Universal Friendship Organization asi Manipur amadi mapan gi tungan ba mafam kayada sanglen chaniga kunga taruk leiduna voluntary member lak ama makai ani leiriba loop amani Mangan giriba mang kriba posing asigi karigumba kiti pon kona karigumba pibagi wafum da lagadi Universal Friendship Organization gi amna
वाना साजखिबा संगलेल कोई तो खोना मखोंगी असुगुम्बा संगलेल असि करिगुम्बा मखाता न कोइन साबा याननबा कोइगी अमत तंगाइरबा मैतै अखोइगी अपुनबा मफम वाताना फम मफम ओरिबा असुगुम्बा मफम असि अखोइ अमुहना मफम अमदा हेक्ता कोई साबा याननबगी अयाबदसु गवर्नमेंटगी माइकैदसु मदु मिंग चंगबियु Eviction na maram oiraga Khetri Bengun mamang chingi khunja singna nangliba awawa singi mateng pangbibagi mahutta mateng pangliba mioi singbu lan sandokpa laibak thibani lainga ki maikaidagi relief ki tengbang piningba leirabasu organization amatagi khuthang da pibigano eviction na sokhalaba miyam gi yaifa thaurangi damak semliba JEC da khusinabiu haina Khetri Bengun da leiba Young Star Organization ki President Abdul Barik na phongdorakli ngasi Khetri Bengun da hangliba relief camp da पांगथोखिबा पाउमी सिंगा उनबदा अयुक नुंगथिल नुमिदांग नाइदना युम लेतबा अवाबा तारबा मियोय चमरी चमंगा रोम की मतेंग तौदुना लाखलिबा सोशल वर्कर नूर हाशनबु मुस्लिम लुप खरगे मियोय सिंगना लानना मियाम द उहन्नबा होटनबा अदु अथुबा मतमदा लेपकदबनी हाइरी लोइनना मुस्लिम लुप खरगे लुचिंगबा SM जलाल हजी कुतु अमदी रुक्षान चौधरी मतम पुंबगी ओइना रिलीफ कैंप सिंग असिदा चंगलकपा थिंगले हाइना कैंप अदुदा चंगजफम लौरिबा मियामना फोंदोरकली मतिंग तौबीरब नूर हसन सिदा मियोय खराना प्रचार तौबसिदि तौबिनो हुजुजिंग मफम सिदा तौरिबा केम सिसो महाकना लैरिबा क्लब म्याम ऑर्गेनाइजेशन अमसिंग खुंगंगसिगी लैरिबा मियोय सिंगसिगा तानरगा महाकना लुचिंगी मखादा तौरगा मफम सिदा अखोय लैजरिबनी मखोय मखेन एंगथिनबगी मोत्ता अमना अवाइबा अखुम तौनबगी मोत्ता मखोय मयाम पुंसन बिरगा अखोयगी अवाब तारिबसे मसी कोखनबो होनबियो हाइबो वाफमसे आइके तरफतगी हाजरी वे याउदो अखोयगी नुपी आंगांगी कराई तमुगनी हुजी लंबे सुरोक्त लेरगा मखोयना येंगद लेबे मोत लेकाइनो उबदि ngамदबनिना हारिबन नुर हसद हारिबनि पासना अखोयगी मतेंग तौबिरगा ngasi लेजबनि अदुना Manipur government na hauzik chathariba eviction ki thabak asi reserve forest tasengna kannanaba hotnaribra natraga ngaihak ki oiba wakhalda matau malhalibra haina Communist Party of India CPI Manipur State Council na chairol amada BJP leingak ta wahang tarokli nakalamaromda ikang khanghaukdana eviction chathakibagi thawong adubu Youth Development Committee YDC Irong to Hangulna Cherol Amada Pendaba Fongdorokli. Hauzik awaba taduna laifam laitraba singi damak laingakna laifam chafam sinbinaba Cherol asina makatana laingaki pukning jengsilakli. Numit nini gi khongchat amagi damak Union Minister of State Water Resources Arjun Ram Magwal ngasi Imphal da thunglare mahakna Imphal da hek thungbaga haukiba ising ichawna sokhalaba mafam kharada chatuna yengsinki. इचावसिन सोखलब मफम सिंह सेमगतपदा अमदी अवा अना तारब मियाम द सेंटर की माइकैदगी पांगबा याब मतेंग पांगलगनि हाइना मियाम द थाजब पीख्रे IFCD मिनिस्टर लेटपाउ हाउकिफ अमदी CFNPD मिनिस्टर कराम श्याम यावना चटकिब खोंगचट अदुदा अहानबो ओइना लिलोंग कराम द काइकिब लौनंबाल मयाई लंबी समुरों माइकैगी लबुक सिंह द इसिंग थुमजिलिब सिंह लोइनना चेकोन गी लौनंबाल काइकिब मफम सिंह सु यंगसिनकी महाकी खोंगचट असगी मखा चथरकपो ओइना हयेंग दोलाई थाबी अमदी थौबाल प्रोजेक्ट यंगसिनगदौरी खोंगचट असगा मरी लेनना यूनियन मिनिस्टर ऑफ स्टेट ना फोंगदोरखिबदा स्टेट असिदा इकुई कुइदना इचाव थोखरब मतुंगदा चथरिबा फ्लड मैनेजमेंट प्रोजेक्ट सिंग करंब थाकता चंगसिल्ली हाइबदो यंगसिनबा लाकपनि हाइरी पाइखलिबा प्रोजेक्ट सिंग असि लॉन्ग टर्म पॉलिसी ओइना पाइखतनबा सेंटर ना कदाई फाउबा फंड पीबा याबा अमदी मैनेजमेंट प्रोजेक्ट सिंग असिदा पांगबा याबा मतेंग पांगनबा खोंगथांग असि लखतपो ओइना लाकपनि इलेक्शन गा करिगुंबा मरी अमता लैनदे हाइरी मैं लॉन्ग टर्म पॉलिसी बनाने के लिए ही यहाँ आया हूँ हम वी डोंट बिलीव इन ए शॉर्ट टर्म मेजर वी बिलीव इन ए लॉन्ग टर्म मेजर और लॉन्ग टर्म सॉल्यूशन होना ही चाहिए अदरवाइज हर साल कोई न कोई समस्या आएगी हर साल कोई न कोई प्रॉब्लम को हम हैंडल करेंगे तो वो क्युमुलेटिव इफेक्ट से वो प्रॉब्लम बढ़ती जाएगी तो वी नीड टू एड्रेस दिस प्रॉब्लम एक लॉन्ग लास्टली जब से मोदी जी आए हैं तब से कितने मिनिस्टर नॉर्थ ईस्ट को विजिट करते हैं इलेक्शन के लिए नहीं करते हम करते हैं नॉर्थ ईस्ट का डेवलपमेंट होना चाहिए नॉर्थ ईस्ट इज ए अभी थोड़ा बैकवर्ड रह गया है पीछे रह गया है वो मेन स्ट्रीम में कैसा है इसलिए विजिट करते हैं हम वहाँ जाकर के दिल्ली में कहते हैं कि भाई आपको मणिपुर में इतने पैसे की ज़रूरत है मैं खुद देख के आया हूँ इसलिए पैसा रिलीज करने में भी आसानी होती है इसलिए इलेक्शन पर्पज नहीं है
मणिपुर को ज़्यादा से ज़्यादा फंड देना और जो फ्लड आया उसका रिलीफ वर्क में तेजी लाना, ये हमारा पर्पज़ है। ngasi ki khongchat adu saruk yakiba IFCD Minister Letpau Haukipna haikibada handak ichawgi awaba nangkhrabasu lakadriba nongjutha singda amuk hanna thoktanaba laingakna awangwa thakta hotnari akanba chaksal tharanga loinana paikhatliba flood management project sing asigi matangda short-term policy lauthokpinaba Union Minister of State ta wafam pukhatliba wafam harau yabirakani haina chawna thazabalai hairi paumi singna hangba wafam gi paukhum piraduna minister na hai dolai thabi project asigi DPR da damasina sokhalaba khunja singda economic package piba haina yanakibadu thabakto onthokpada laingakta khara khazik awaba laibana thabakto onthoktana laibani miyamgi mayokta project asi hektamak sangaba tauningdabana matam khara thinthabani hairi atuba matamda miyamgi apamba thunghanduna sanganaba honagani haina minister na phongdoki lakadaba kano sida nongjutha mathangi laktingai sida sunken areas or kariani vulnerable areas sida chigi resectioning retaining wa tawbaya ba tawbiu haibagi potama khoi kan hainari yaragadi shortcut way ama thibirakanda package ki type ta ama lauthokpi on kan hainibani ado ya su ya birakado mali khoi kan honnasi mayamna su prajana su khara सौगत पियो अखोगी लंबी थोंग थिंगबा लेबाक थिंगबा सिमबा इसिंग चाउथो कांदा अखोई मैम लोई सोकपनिना मसी वाई एरिया सिदा कितंग मयामगी सहयोग से इनिजरी चिंगी डिस्ट्रिक्ट इहान हानबो ओइनंगसी स्टेट की थाक्ता हुंफुमा पलक सुबा बन महोत्सव उखरुल डिस्ट्रिक्ट पांगथोखरे फॉरेस्ट डिपार्टमेंट गवर्नमेंट ऑफ मणिपुर न सिंधुना थौरमसी उखरुल की सेंट जोसेफ कॉलेज ता पांगथोखी थौरमदुदा फुंग्यार असेंबली कॉन्स्टिट्यूएंसी की एमएलए की लैशियोना उ थाबगी कानाबसिंगी मतंग अकुप वारोल थमखिबगा लोइनना उमंग योखतनबा अपील तौकी लोइनना हॉर्नबिल हाइरिबु उचेक मखलसी ममांगै मतमदा यामना तोइना उरमलबसु उ पांबी अचौबा कया यांथतखिबदगी हौजिक्ति हॉर्नबिल हाइरिबु उचेक मखलसी तोइना उबा फंखिद्रे हाइना नुंगनांगबा फोंदोखी ngasi thoramadu da English ani ga taraga taret amadi taraga nipan da forest department na mai pak na paikat khiba thabak thoram sing yauba lairik amasu phongki forest minister thongnawjam Shyam Kumar na ukrul da forest department na 3-star gi thakta oigada ba guest house amas sargani haina su lauthoki forest department na miyam da u thabiu umang kansi haina lauba ngaidana isa isagi ithongni khanduna tungi mirol gi damak u thasi haiba wafam thamki loinana mamang chahi gi March thadagi ukrul da avocado haiba uhai makhal asi horticulture department na thaba hauragani haina su lauthoki akhoi gi forefathers generation after generation se pamlo ulla khani forest si manglam de leiram bani huji kon bil si leitre kon bil di u awang bada mahum saraga in a big tree trunk in the tall days live in the tall trees u awang bada leitre singles man leiro turinas man leiro unas man hawlo hayes man hawlo leinas man hawlo na kithabira me कोई पुतमा मसे खेला आई पामी और तुमने आई नहीं थुका है शुरू में हमसे ने कोई किसी माले रुदा नोमो की क्लाइमेट चेंज हो रही बा नोमो की ओन बलाइबा मीश लाइबा साइक्लोन तो लाइबा लॉन्ग सुइबा फ्लड तो लाइब कोई कुदी मन खबिना लगे बदी कोई पुन्ना कुंदा मिननी बा माले मसदा कोई ना तुंगी जेनरेशन की दमता एनवायरनमेंट की दमता कोई ना तुंगी मिलों की दमता कोई ना हुंफुमा पलक सुबह वन महोत्सव थौरंग मरी लेना ओइनाम केंद्र की मनुंग चनबना खुंगंग की अकोइबदा मणिपुर पॉल्यूशन कंट्रोल बोर्ड की चेयरमैन सुओइबा एमएलए एल राधा किशोरना लुचिंगदुना उ चार सिंह थाखरे ग्लोबल साइंस क्लब खोइजुमान गा खुसमनरगा बिष्णुपुर फॉरेस्ट डिवीजन सिंधुना पांगथोकपा थौरमदुदा प्रिंसिपल चीफ कंजर्वेटर ऑफ फॉरेस्ट वाइल्ड लाइफ की डीजेएन आनंद आईएफ ना Forest Department की माइकईदगी लमदमसी की टुंगान मफम सिंगदा लोकल स्पेशीज अमदी मपान लमदगी पुसिलकपा उ चारा कया थारी अमदी मखाताना थाना होनरी हाइकी नाकलमरोमदा थौरमसगा मरी लेना बिष्णुपुर फॉरेस्ट डिवीजन की मिटिंग मखादा टुंगान बिष्णुपुर डिस्ट्रिक्ट की मफम अतैदसु उ चारा लिसिंग तरारोम थाकी Central government and the state government 40% of the land for urban and rural areas forest reserve land haibadi u lehanba u hawanba haiba target ama
भारत सरकार की मणिपुर सरकार की पॉलिसी लेखरे सिगी मखा ताबोइना अखोई मैक्सिमम द एनी स्पेस खुंगंग वे एनी स्पेस फंग अखोई जगह उ थाफम लेरबदी उ सोइदन थागनी मी उ मखक थाबा उ असी हिंगन मदुगी उ अदुगी सेफगार्ड मेंटेनेंस माना तौइबो जुलाई अमदगी तरेट फाउबो चयोल अमा चुपना चथगदबा हुंफुमापलक सुबा वन महोत्सव प्रोग्राम की सरुक अम ओइना ngasi डिविजनल फॉरेस्ट ऑफिस थौबालना छिंदना खोंगजोम वार मेमोरियल कॉम्प्लेक्स ता उ चारकया थाखरे ngasi की थोरमदुगा मरी लेना वांगजिंग टेंथा कंस्टिट्युएंसी की एमएलए पाउनम ब्रोजेन ना हाइकिबदा फॉरेस्ट डिपार्टमेंट ना सिंदना ngasi पांगथोलिबा उ थाबगी थौरमसी मियाम हुपना माहिरुई सिंग याउना याक्सिलकपसी नुंगाइबा फावी हाइना फोंदोकी लोइना वन महोत्सव वीक सेलिब्रेशन की थौरमसी थौबाल अमसुंग कक्चिंग डिस्ट्रिक्ट की तोंगान तोंगानबा क्लब ऑर्गेनाइजेशन सिंगसु खुसमनदुना उ थाबगी थौरम पाक सन्ना पांगथोकीगनी हाइरी लनगई मिनियंग मखादा नोंपोक संजेनबम खुनौदा स्टेट असगी अहानबा रिवर्स ऑस्मोसिस आरो इसिंग खुंजासिंग दा पिथकपा अहानबा खुल ओइबा ngamkhre mamangda लनगई की मिनियंग मखादा नोंपोक संजेनबम खुनौबु मॉडल विलेज अम ओइना एडॉप्ट तौदुना खुल असिदा लेरिबा मियामबु हेन्ना फबा पुनसिरोल अमा पीबा ngamkrabane ngasi nongpok sanjenbam da leiba langai की कॉम्प्लेक्स ता पांगथोकिबा थौरम अमदा CFNPD मिनिस्टर कराम श्याम अमदी लमलाई केंद्र की MLA KSS बीरेन ना लनगई आरो वाटर सप्लाई प्रोजेक्ट हांगदोखिबनी थौरमदुगा मरी लेना मिनिस्टर कराम श्यामना हाई नोंपोक संजेनबम खुनौगी मियामना तालेम अरुण कुमार बु फंगजबासी लाइबक फबनी लोइना स्टेट असगी ओइनसु असेंबा मचा अमनी हाइकी तालेम अरुण कुमार नोंपोक संजेनबम खुनौगी मियामगी दमा पाइखतलिबा थबक थौरम सिंग असि लैंगाकना फावबो पाइखतपा ngamloidaba थबक सिंगनी हाइना मिनिस्टर कराम श्यामना फोंदोकी आई लाइक हैरे आई IAS ऑफिसर वेरे आई मिनिस्टर वेरे आई IPS ऑफिसर वेरे हारगा मियामबो नुंसिद्रबा मियामगी याइफनबा खनद्रबा अदु इतारदि अखोई मदुगी फमदु पाइरुगी मथौ ताते अदु आई इनाउ मियोइबा समाजगी याइफनबा तौरे हेबसे ngasi sida laiba si lak taraga mangagi mathak raw water pina na installation kilije si ngamni si mangonda caliber laira bade moi group sing yamna role model oiba yum se samana na sa ngang toki bida thaboina toba group ni toilet sagani sanitation mari leina na adum thaboina ontorakani onthoi ba kangbu ni people the ones assurance pigi bese voluntary organization boyresu ranti wala boyresu any person must assure to udamne ngasi thoramadu da sarugya khiba lamlai kendra gi MLA KSS Biren hai langai gi miting makhada lamlai kendra gi manung chana lairiba nongpok sanjenbam khuno ngasi di state asida natana malem da singthaba yaba mafam ama oire langai gi miting makhada ngasi di khul asida lairamba sufam nongpham khangdaba miyoi kaya thabak pire loinana miyang gi senmit lon da ahongba purakpa ngamkhre langai na paikhalak liba thabak thoram sing asi lamlai kendra gi mafam kaya da sandoknaba honasi loinana kendra asi malem pumba da singthaba yaba mafam ama ohensi haiki ngasi langai gi complex ta khiliba aro water supply adu lamjingba group na sponsor tawbani loina na lamjingba group asina khulasi gi chakot thorang gi thabakta langai ga punna chatmina jage haiba wafam pharmacy chairman sanasam Jackie na miyam da thamki mai farga loire ai car tonga loire adagi ai gari nungai ba phajaba tonga loire habana thaba ai di wan hor phone lamdam sigi ai loina ra pai gi hingmina ra pai gi wamin प्रजा मैम से इना खुल कौन हिंगदब यादे मखोई सेनमिट लोन पीगदबनी हाइदना तोगान तोगान प्रोजेक्ट मैम सेंथोक लेबा पोट माना पाइखलपसे अखोई थागतब ngamde अखोई शुभम नोभम लेत्रब इमा इबेन मैम अगांग मचा मैम अखोई लाइक लाइसु फुटबॉल सानबगी लमदगा अखोई सुमनदगी सिदा थबक सुब खोप सिनमी फंगबसद नथरा टूरिज्म इंडस्ट्री सोइदरा ओइरकदोरी लेफ्टिनेंट कर्नल धर्मबीर सिंह की लोइनबी रंजू सिंह ना महाकी मपुरैबबु आर्मी की टीम अमना नोंगमै चिंगदोन दा फादुना पुखिबदगी मफम खंगद्रे हाइन आर्मी की मथक्ता मराल सिरखिबा अदु अरानबा वाफमनी हाइन PRO सेल IGR साउथ ना थादरप चेरोल अमना सेंदोरक्ली
Cherol adun makhatana hai Lieutenant Colonel Dharambir Singh chatliba thasi gi haukiba tang amada Dimapur gi Rangapahar gi army camp da yauraktuna mahaki mathau tawri namit aduda mahaki quarter gi room da Lakiba army personnel sing adu Dharambir gi protection party ni mahaki loinabi Ranju Singh na machanupi aniga punna mapuroibagi duty tariba mafamda chatpa yaukidaba si makhoi gi imung manungi marida nungainadaba ama lairamgani haibagi chingnaningai oi hairi Lieutenant Colonel Dharambir Singh asi matam kharagi oina Manipur da duty taramba mioini haina cherol sina makhatari Manipur ga Myanmar ga taina bangam khai paring da labor state asigi kwatha khul da border gi chayet na ba thokliba amadi Manipur University gi hauzik oriba fibam sing asi India musung state laingak na miam da khangan gadabani haina All India Forward Bloc Manipur State Council na demand tarokli Manipur Press Club ta paumi singa unaba ma the council asigi General Secretary KH Gyaneshwar na hai border pillar issue gi matang the Minister of State for Home Affairs ki thau puriba Kiran Rijiju na ngangkhai gi chayet na ba karimta leite haina phongdok lamliba asi matau karam na hairam libano Chandel amadi Tengnopal district ki manung chanbang ngangkhai ga taina na leiba khul singda border pillar taragani pan longi chayet na ba leiri haina phongdorokhi Government of India na Geological Survey of India gi team jing thara aga numi humni gi manungda more da chatana adu gi border slips de ko yingminara kanda makhoina matam da masi gi chaye na se leire maram duna si border fencing gi tu han batare haidana tu han gi ngasi bok tu isi lepi sine ba swaida akoi gi border da chain na lekti ha be all India for abong so ya bang moy maram duna masi yam thuna Government of Manipur amasung Government of India na Manipur praja sing da maruina Sengdokadabani citizenship phanghanba yagadaba bill ama amend tawnanabagi nota hoji BJP sarkar NDA government sina center da propose tawre Nagaland gi government na react tawre masi bill ji gi mayok ta leire Mizoram bill ji gi bayok ta leire ngasi bawda Manipur state government na statement amata ji thokte Tengnopal district ki manung chana Indo-Myanmar border da lairiba Kanaram village da border pillar yungbaga mari laina na lairiba chayet nariba sida laingak na tumina laithokliba si laibak thibani rajniti gi oiba khetnaba amata thamdana chayet naba asi athuba matamda loishinnaba hotnabiu haina thangmaiban United Club ki maikai dagi thamlakli ngasi Manipur Press Club ta paumi singa unaba amada club asigi vice president Pratap Laishang Themna hai hauzik lairiba border pillar asina maram oiraga Kanaram khul gi mafam kaya mangkhibagi khunja singi mafam da nungnangba amadi nungaitaba kaya Kanaram village da club asigi mihut singna thengnarakhi Fibam asida laingak na thabak amata paikhattana laithokliba si laibak thibani nakalam da Minister of State for Home Affairs Kiran Rijiju na Indo-Myanmar border pillar lairiba sida chayet naba amata laite haiba wafam thamlakliba sida henna chayet naba ama ohelle haina Pratap Laishang Themna Makhatana Fongdoroki Loinana Thangmeban United Club na Makhatana Indo-Myanmar border da chayet naba lairiba mafam sing sport inquiry chatharagani haina su Fongdorokli Tampakta leiribasingna akoi chingda manghoriba lamdo akoi loinaba udabado akoina chatluba akoina manghoriba area do urakanda akoida thamoi sokpa ama phawi maramduna akoi Manipur government na masi yam tin thengmale hojik phokda action lokotana leibase loina sidai rajniti gi khenaba leiraga hundo hunjin tawdabida akoi punna punjala kanda ungi miron na Manipur hojik leiriba miron sibu ningba kaiba ama ohoragani adu ohodana binamta akoi CSO civil organization mayamsu loina punjalaga akoi mayamna masigi pose kanbada akoi yam thina kan matang sana lahogda taragadi Manipur gi lamje yam chaunu mangbagi phimda leire Manipur gi ngangkhai pithokpa yaroi yelhomi kannaba kanglon assembly da puthoktringsai da miyam da khanghalu wet lifter Sanjitabu achumba YL PU laingaki oza singi transfer miyam da khanghalu hairiba kholau sing asi lauduna ngasi dagi Socialist Students Union of Manipur na khongjang haukre ahan ba khongjang oina ngasi Tera da leiba Model Higher Secondary School da haudokhi Manipur Pradesh Congress Committee MPCC gi miyoi kungamanga na saba high power delegation team amana central government ki leader sing unaduna status gi hauzik oriba tungan bi issue mari pukhatlubagi khongchat adu mai pak pa khongchat amani haina MPCC gi maikai dagi phongdorkli loina Manipur University gi tha ama paikhalak
Fazilaklaba issue gi matang da President Ramnath Kovind da mayek sengna khanganbata President na issue asi yamna lumna lawbaga loinana positive oiba khongthang ama lawrakani haibagi thazaba lei hainasu hanagi Deputy Chief Minister Oramba Gai Khangamna phongdorokli loinana Indo Myanmar ani gi ngamkhai da chayet nariba si koknaba mari leinaba stakeholder khudingmak yawhanduna amuk hanna border survey taunaba amadi redemarcation taunaba President da taksillamle hainasu phongdorokli Congress Bhavan da Paumi Singa unaba amada Gai Khangamna makatana hai Manipur gi maru oiba issue oiba framework agreement Indo-Myanmar border gi chayetnaba Citizens Amendment Bill 2016 amasung Manipur University gi issue gi matangda Prime Minister Narendra Modi yauna President amasung Center gi mari leinaba authorities sing da wafam kaya pukhatuna khangalamki hairi Whatever agreement it may be, welcome to it. Manipur interest that should not be at the cost of Manipur interest. Territorial integrity wadanate jujuk level status ase masi sokhandana agreement purakpada kasu kaide edabu Manipur interest kaina ba amadi neighboring state kharagi cost to batarabadi mado Santi Purakpadi Lairana, a choba crisis lactona, Aiba, reason the Sida, imbalance over issue Kamalactona, it may become the national issue which will be something unthinkable. Lakpayai, Haidana Yam, Akanu of Mama, Tamki. Matang sois the break amalogzage. Break imatung the higher secondary school single lecturer chamrigar supna mapan low naba notice talk pada tribal lolgi yarok tabagi mayokta chingi mahiroi lup marina lakli batang taruktagi Manipur pumba ban tauragani haina lauk thoki bagi pau. Amani Manipurum sung malingi tongan ba ipau sing puduna lakchage impact news pumi ek ta don review. Break matung the mayambo hukana taram nokchari. Manipur Education Department na handak higher secondary school single lecturer chamri ga supna mapan low naba notice thokiba aduda tribal lolgi yarok tabagi mayokta chingi mahiroi lup marina chatliba tha July gi lakliba tang taruktagi Manipur pumba general strike tauragani haina lauk thokre. Manipur Press Club ta Paumi Singa unabada Thado Student Association General Headquarters ki Joint Secretary Oriba Thangtilen Haukipna chahi asigi Mars taragani thoida lainga ki cabinet na tribal lol mapan gi lecturer nifuga mapan low naba warep lauki warep laukrabasu handak lecturer kaubada tribal lol yarok tabasi lol sing asibu mirai bani laingak ta haukiba June kunga tarukta aiba cherol pisin krabasu khongthang amata paikhalak tabadagi ban tawbagi warep asi laurokpani haina phongdorkai Manipur University ge VC lautho haidun irang hauriba sinama heroi singi punsida chaun akaiba pire loina irang asi handokpiyu hainasu thangmillanna pauzelakli tang taruk ki ayupung taruk tagi matam kaktaba banasi Thado Student Association General Headquarters Shyam Sin P General Headquarters Rongmai Naga Student Organization Northeast India amadi Liangmai Naga Katimai Raundi ga punna kaubani lecture post se nahan cabinet gi memo preparation se leiramne mayam se adubo government thau oidana tasu tabidana hojik se ignore tobiraga MIL gi matang se da MIL gi lecture gi contract post se lobi de lecture ama oiga daba mi ama de B.Ed gumba leitradi they are not qualified for to teach students ko how will they learn from only from a master students adu ama leimni na compulsory ohen BOC ni da koina hairi se MSF ki Vice President oina thau puramba ningthauzam Jugeshwar atopumeng tongo misi gi matangda Kurai MLA yauna spot inquiry chathakrai ISBT mamangda thokiba laibak thiba thaudok asigi langla langjin thu athuba matamda puthoknaba angamba thakta hotnaragani haina Kurai gi MLA L Susindrona phongdorokli mamang tha June kungani thoida thokiba laibak thiba thaudok adugi matangda ISBT gi akoibada thamliba CCTV footage sing khonggatuna akanba thizin humjin bagi khongthang laukhatkhi panbayai Jugeshwar misi gi achumba langla langjin piba ngamba mioida lupa lising yangkhai gi mana pigani haina Kurai gi MLA na laukthokiba laikhrabani ngasigi inquiry aduga mari leina MLA na phongdokibada thaudok thokfam adugi akoibada khiliba CCTV footage sing khomjinduna mara leiba mioi sing fana hotnari numit nini humni fawgi manungda faba ngamdragadi mahakna laukthokiba lising yangkhai adugi mathakta sel haptuna langla langjin puthokpa mioi da lupa lak ani fawba pinaba lauktokani hairi thaudogasibu hakthengna uhoba mioi singna lotsinbagi mahutta JC da achumba langla langjin haibiduna mara leiba mioi puthokpada mateng pangbiu haina MLA na appeal tawrakli khoi punna chaminaraga khoi sport singji khoi yengminare aduga khoi hojik leiba surrounding da leiba
वीडियो कैमरा सिंगी फुटेज सिंग अखोई लौरगांदा अखोइना सुगुम्बा मखा ताना हेना अकनबा अखोई चंगजन पोचे कनो तौरने अदो नसी विदिन 2-3 days की मनुंगदा अखोई कईगुम्बा मसी कनो से फंगक्तब तारगदि अखोई अमुक हेना अखोई अवार्ड सिंग असे हाइबदिन असे अखोई 50,000 अम लौथोकसगिबसे मसी अखोई मु हेंगलगा अनादर सम अबाउट 2 lakhs कुम्बा अमा अखोई हापसनदरने प्रजा मियाम सिंग दैना अपील तौजनिंगबसे सुगुम्बा कनो से लोसन थम्बई मुहूर्त अखोब मतेंग पांगबिरगा अदुगुम्बा मियोइसिंग अदु दंडी पीजी हाइबसे प्रजा मियांसिंदा अइना अपील तौजरी अदुना मरुओइना अखोई मदुदैदा तंगाई फदना खंगबा याहौबा इचिनाउसिंगिसु अखोई अंगम मतेंग अखोइनसु तौजगनी अदु अखोइबुसु अंगम मतेंग तौबियु ngasi inquiry to the saruk yakiba Imphal West SP Haubizam Jogesh Chandrana su misi asigi achumba langla langjin puthokna ba police ki maikai dagi awang ba thakta special inquiry team semduna thigatli athu matamda mara leiba myoi sing faba ngamgani haibagi achet pa thajaba lei haina phongtoroki akoi ge tang kunithoi da thokiba accident gi thodok sida akoi hojiki police ki team adagi akoi gi special investigation team ama koi semibasina akoi ba jaga sing asida akoi gi chatna khotna thidana anoba development ama phangnana ba akoi su lep leitana aying nungdang khangna akoi kan hona jari ado masi akoi soidana kanomadi angam ba kanomadi achumba madi puthona ba akoi kan honari ado soidana hona phangani habse akoi thaja bulai Manipur Student Federation MSF ki Vice President and Jugeshwar atobing tongo mi hatta chenaba mioi sing laingak na faduna chairak piu haiduna ngasi uripok ta leiba ibuton sana higher secondary amadi wabagai higher secondary da school asigi mahiroi sing na protest chathakre ngasi chathakiba protest adut MSF ki Vice President and Jugeshwar gi mi hatpa khudak ta police na putho mahiroi luchingba mi hatta chenaba mioi faduna chairak pi gadabane gaman na chenaba sing Kankhatpagi thawong yaningdi haiba kholau kya su lauki Patsoi Police Station na PS adugi mamang thangba sarukta matam kharagi mamang da phumjinduna thamba yungang li kaya JCB sizinaduna lauthok lubagi damak havildar ama thabaktagi suspend tawbaga loinana VDA personnel ani thabaktagi lauthok re haina impact news na phangba paw mana hairi Imphal West ki SP na thaudok adu khanglakpadagi ngarang mak havildar adu suspend tawbada natana VDF ani adu thabaktagi lauthoknaba order thokibani nakal moromda yungang likli sing adu karigi damak Pharaklaba matung fumjinduna thambano haibadi khangba ngamdri Manipur da mapalamdagi pusilakpa nga gi sample taraga taretta formaldehyde haibadi formalin chemical yaubra haina test tawbada sample taruk positive oikre Manipur Health Directorate ki director oiriba ke razona mafam khara da test tawbada positive oiraba su nga yonbada thamlamba thingba adu komthokle adubu nauna pusilakpa nga singdi test tawdri fawba fazinduna thamgani haina phongdokre Lamfelda Labor Health Directorate Paumi Singa Unabada Razona Makatana High State Asiki Tongan ba mafam singdagi food safety officers singna surveillance sample oina sample taraga taret lokhatuna test tawbada sample taruk amadi formalin gi positive oina phangkibani nga yoliba mafam singda legal oiba mongda nga gi sample sing lokhatuna makatana test chathanabagi damak mathakta nga sing asi pusilakliba entry point singda nga gi batch kodimak test tawba horagani haina phongdoroki तौरीब बेन से लिप तौजरगसु एकोइना चंगइबा ngaजिंगचे सिदि एकोइना ngasai point of एकोइगी फूड बिजनेस ऑपरेटर की जगह से योरपसे एकोइना फार दम तमगिने एकोइगी लीगल सैंपल हाइसे लोर मतुंगदा एकोइना मोजी टेस्ट ऑफ स्टेट लेवल दम तवनी अदि सेंट्रल लेवल कलकत्ता दम तवनी मसी मु याम थुना कोई मी थारगा टेस्ट होनगनी अदुगा करिगुंबा खोइना मसीदा पॉजिटिव ओइरबा तारगदी कोई फसाई मतुंगिना फूड सेफ्टी एंड रेगुलेशन एक्ट 2011 की मतुंगिना 10 लाख फाइन तगनी 3 to 6 months imprisonment तगनी अद कनागुमा मी अमना सोहलबा सिबनाबा थोगदी ला imprisonment पाव तगनी जगह जगह द लेरिबा डिस्ट्रिक्ट लेरिबा माई जगह सिदा फूड सेफ्टी ऑफिसर सिना यामना कुमना सेनदुना कोई थमजरी Miram da mahai tamduni yamlaba sales state ki wang mada chathan khibagi mahutta lamdama sida matik chaba mahiloi sang sing puthok
hangdokpa matam yaure ngasi nauna hangdokliba Sairam haina mingthonba South Asian Institute of Rural and Agricultural Management asina miram da sel chatkiba thingnaba achawba khongthang amani haina Manipur Legislative Assembly gi speaker Y Khemchana phongdokre langjing achawbada ngasi institute asi hangdokpagi thoramda speaker na lau singwo amadi khungang chakhot hanbada chawna lamjinggadoriba institute asibu henna afaba lambida pukhatnaba honabada mahaki maikaidagi pangba yaba mating pangani haiki ngasigi thoramadu da saru yakiba patsoi gi MLA AK Mirabai na hai tangdu leita daba thokdok hek thokpanal mapan lamda mahai tamkrabasu iramdam asida halaktuna lamdam asibu awangba thakta chingkhatnaba honaningi haiki mahai loisang asibu Chinkhatnaba hotnabada mahaki maikaidagi angamba thakta hotnagani hainasu MLA na phongdoki loinana Sairam gi chairman retired IAS Dr. RK Nimai na hai lamdamasigi chokot thorangda khazikta oirabasu mating panglam gi haibagi wakalonda kokmanaba miyoi khara punsinduna non profit company ama semlabagi tongda loisang asi hangdokpani haiki Manipur University gi makhada nauna hangliba mahi loisang asida agriculture horticulture business management amadi foreign language ki tungan ba course sing hangdokli Manipur ki mapanda laik ta machat pagi achawba sena ma mangisi masi kanba hogi segi step amani na khanjara kanda masi phayena haijage aduga samna sai kogi honorable MLA na thambiramba agi corporation edo ai pijare agi lejari ba priority sidi sumnagi custodian ni semlegi kisu सरकार की डिसीजन मेकर दे याव दिन ते बट आई अंगम शक्ति दा लेनबा मतेंग दुई पांगजगे है Sagolban Moirang Leirakta Leiba Mother Care Children Hospital and Research Center da Children Dental Care Clinic among asi hangdokre hangdokpagi thoramadu hospital isigi chairperson kam director KS Ratan Kumar na haikibada hospital isida lying ba lakpa angang singna dental gi lying pham leitabagi khudong chadaba kaya thengnari khudong chadaba adu kharada oirabasu koknabagi pandam da Children Dental Care Clinic asi hangdokpani haiki Maulana Nasiruddin Charitable Trust na Sinduna Mission Diagnostic Laboratory Sangabagi Thoram amangasi hatami nutong na pangthokre thoram asida Works Minister Thongam Bishotin na aikoi miyoi sing asi nungai na punsi nungsang na hakchang fana leiba haiba asi yamna maru oi haiki Imphal Municipal Corporation IMC Mapu Pandre Utilized Certificate UC Thabasu Ngamdre Haukiba February Thadagi ngasi Faubagi Thagi Tolopsu Piba Ngamdre Haina Imphal Municipal Employees Union Cherol Amad Hairi Loidana Hiramasgi Matangta Manipur Lengaki Mahut Minister Amadi Chief Minister na Mityeng Changbiduna Employees Singi Awaba si Kokhan Binaba Union Asina Makatan Taksilakli Lamjing Maira Robin Hood ki ahumlak suba laiki daba kumon gi mangoina nangasi Sana Institute of Medical Sciences nas lamtu sengdokre lakleba July 9 da pangthok kodariba athoba sigi hakchang na leiron chan ki ba mafam awa chingda leiba khubam da lamtu sengbi thoram atu chathakibani Nakalamorom da ngasi China Institute of Medical Sciences Porompat ki Oja Singh amadi Mahiroi Singh na Sulamjing Maira Robin Hood ki khubam oiriba awaching da lamtu sembagi thabak chathaki Rajkumar Films Production ki makada banner makada taragani thoi suba amadi ahum taraghum doi rak suba oina puthokadaba nangsi aigi kanano haina mingthonba amadi Happy Band haina mingthonba Manipuri feature film anigi yaifa thongni thoram ngasi chungmairong da leiba classic granda pangthokre film animak Mixon Raj na mahak masagi wari da direction piduna puthokadabani amadi mathang sitna Vikas amadi Ramesh Kumar Moirang Them Anina puthokadabani Boniam Roshan Boni Rosni amadi Balana Chingba Mamiroi Kiana film asida saktam langadauri Hauzik Sanabagi Pau
Traganipalak Suba Asian Games ki damag Indian Women's Football Team ama semgatnaba Manipur gi nupi shanaroi Tragamapan trial yaunanaba All India Football Federation na kaurakre. Chatliba chahi sig August Traganipandagi September ani fawbada Indonesia gi city Jakarta madi Palembang da pangthokadoriba Asian Games asigi damag All India Football Federation na Indian Women Team semnanaba footballer kuntragama trial gi damag Khangatpada Manipur dagi footballer Tragamari aduga Manipur gi Laihau dagi Haukibi Railway dagi footballer Mariga Loinana Assam Rifles dagi footballer ama yauna sanaroi Tragamapan asi hauze Kumal Lampak Artificial Turf Ground da Indian team gi assistant coach AFCA license holder L Chaubu Devi gi makhada ahenba training kaya chathari मशी वाफम से कोई चप चाप खंगजदी मैम नदी पंगाई हाइनरी कोई नुपी मदी नुपा थारो हाइबगी वादे कोई ताजरे दुबु ओलंपिक एसोसिएशन ऑल इंडिया फुटबॉल फेडरेशन द चेमा इबा मा लाप लेट्री अदुना कोई प्रिपरेशन मखा चथरी अदुगा एशियन गेम्स की ममांग कोई एक्सपोजर ट्रिप होइना कोई स्पेन दा कोई टूर होइना चटकनी अदुगी कन होना जरी को Traganipalak Suba Junior Girls Inter-District Football Tournament Pangthokpa Hauragani Hairi All Manipur Football Association gi miteng makhada Kumal Lampak Artificial Turf Ground da thasigi taretagi Pangthokpa Haugadariba Football Tournament asida Imphal West District Football Association DSA Kakching DSA Bisnupur amadi Imphal East District Football Association na sarukyar gani haina Amphagi General Secretary in charge na thadropa cherolamada khangalakli Ani Suba MCA T20 Luang Pupa Trophy the Re Young Star Nagamapal Trau Kwa Kaichalamadi SCCC Singzamai Mai Pakring as Luang Sumam the Labor Luang Pupa Cricket Stadium the Sanakiba Ahanba Likta SSU Singzamai na Tos Ngamduna match asida batting Hana Sanakiba SSU Singzamai na match asigi apib over Taraga Mangada wicket Tara Makturga run Humpuga Taret Lobungamki innings asigi Ani Suba batting Sanakiba Re Young Star Nagamapal na over Taragom Doiga ball Anida wicket Mari Kakturaga Mai Pakwi run Humpunipan Adu Loduna match asi run Kuntrago Humdoi da Mai Pak Pangamki trophy asigi asi Sanakiba ani Shuba Liktana PSC Kuyathong na tos ngamduna batting hana Sanakiba match asigi apiba over Traga Marida wicket Taruk Turaga run Humpugamapan Kak Lobungamki match asigi ani Suba innings Sanakiba Trau Kwa Kaitelna over Nipan ga ball home the wicket ani Kak Turaga Mai Pak run Humputara adu Loduna match asi wicket Nipan da Mai Pak Pangamki Chatharakliba MCAT 20 Luang Pupa Trophy gi ngasi Sanakiba Om Suba Likta Tos Ngamkiba Force Ketrigauna Fielding Hana Sananaba Warep Loki match asigi ahanba batting Sanakiba SCCC Singzamaina match asigi apiba over Traga Nipan the wicket Taruk Turga ran Chamaga Traga Taruk Lobungaki match asigi ani Suba batting Sanakiba Force Ketrigauna match asigi apiba over Traga Nipan the wicket Taret Turga Supnagi run Humputraga Nipan Kak Loduna match asi run Kuntraga Nipan the Mighty Bananki Hayeng Trophy asigi Makataba League match ahum Sanargani. Arabida bulletin is headline samahna mayam da thamjage. Eviction nanglaba awaching reserve forest area da Kundaramba Kunja Singh oiba Thaurang ama paikhatnabagi dama Chief Minister na thazaba pirakle haina amokok na phongdorokle. Kasi Manipur ki tungan-tungan ba mafum kaya dasu hupumapalak subaban mahotsa pangthokre chingi district ki ihan hanba oina state asigi thakta hupumapan subaban mahotsa bukro district ta pangthokre Langai gi meeting makhada nopok sanjenbam khunau da state asigi hanba reverse osmosis aroi sing Punja Singh da pitakpa ahan dokun oibang Song mapandagi pusilakwa nga yonbada thamlamba atingbadu komthokle adubu nauna pusilakwa nga singdi taste tawdiba pawba pajinduna thamgani haina health director ke director K Razo